ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯪ ꯌꯥꯝꯅ ꯇꯧ ꯉꯝꯕ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯁꯇꯗꯤꯗ ꯂꯩꯍꯧꯔꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯄꯦꯟꯗ꯭ꯔꯤ ꯊꯥ 3ꯒꯤ ꯃꯍꯨꯠꯇ ꯆꯍꯤ 3 ꯍꯥꯏꯔꯝꯕ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯄꯦꯟꯒꯗꯕꯅꯤ ꯏꯕꯦꯆꯥ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯂꯤꯂꯤꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯕ ꯃꯆꯥꯒꯤ ꯃꯤꯆꯪ ꯆꯪꯕꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯆꯥꯅ ꯂꯥꯜꯂꯤ ꯈꯪꯅ ꯈꯪꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯃꯥꯡꯍꯟꯅꯕ ꯁ꯭ꯀꯨꯜꯗ ꯔꯤꯄꯣꯔꯇꯔ ꯄꯨꯗꯨꯅ ꯍꯣꯠꯅꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯅꯤꯅ ꯂꯤꯂꯤꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯎꯠꯀꯅꯤ ꯃꯦꯔꯤꯁꯨ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯩꯒꯠꯂꯤꯕ ꯅꯃꯥꯏ ꯑꯗꯣ ꯂꯨꯛꯊꯍꯟꯒꯅꯤ ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯊ꯭ꯔꯦꯇꯟꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯃꯥꯏꯗ ꯎꯠꯊꯣꯛꯇꯨꯅ ꯌꯨ ꯔꯤꯌꯦꯂꯤ ꯃꯤꯟ ꯏꯠ ꯅꯪꯅ ꯂꯣꯒꯥꯟꯕꯨ ꯍꯦꯛ ꯖꯦꯜꯗ ꯂꯩꯍꯜꯂꯕ ꯂꯦꯝꯍꯧꯔꯤꯕ ꯅꯄꯨꯟꯁꯤ ꯑꯗꯣ ꯄꯣꯊꯥꯕ ꯁꯨꯡꯐꯪ ꯐꯪꯗꯅ ꯂꯦꯜꯍꯟꯒꯅꯤ ꯂꯤꯂꯤꯅ ꯀꯤꯗꯅꯦꯄꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯛꯑꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯅꯪꯁꯨ ꯖꯦꯜꯗ ꯂꯩꯃꯤꯟꯅꯈꯤꯕꯁꯨ ꯌꯥꯏ ꯃꯦꯔꯤ ꯃꯃꯤꯠꯇꯨ ꯈꯨꯖꯤꯟꯅ then you can try ꯋꯥꯍꯩꯁꯤꯅ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯅꯇꯧꯗꯣ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯍꯧꯗ꯭ꯔꯤꯅꯣ ꯂꯤꯂꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯃꯦꯔꯤꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯃꯇꯧ ꯇꯝꯃꯤ ꯂꯤꯂꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯔꯦꯞ ꯇꯧꯔꯝꯂꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯣ ꯔꯤꯌꯦꯂꯤ ꯃꯦꯔꯤ ꯈꯨꯕꯥꯛ ꯈꯨꯅ ꯇꯞꯅ ꯃꯅꯤꯡꯗ ꯈꯣꯡꯐꯝ ꯍꯜꯂꯤ ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯀꯌꯥ ꯃꯔꯨꯝ ꯊꯣꯔꯛꯏ ꯌꯥꯝ ꯊꯨꯅꯃꯛ ꯂꯤꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯏꯁꯤꯟꯈꯤ ꯁꯦꯝꯂꯤꯕ ꯔꯥꯎꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯦꯔꯤ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯗꯨꯅ ꯊꯕꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯂꯦꯞꯂꯤ ꯂꯥꯁ ꯇꯥꯏꯝꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯉꯝꯒꯅꯤ ꯈꯟꯒꯅꯨ ꯂꯤꯂꯤꯒꯤ ꯃꯃꯥꯗꯤ ꯀꯤꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ ꯂꯤꯂꯤꯅ ꯃꯃꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯊꯝꯗꯨꯅ ꯈꯨꯠꯀꯥꯞꯄꯤ ꯀꯥꯞꯇꯨꯅ ꯃꯦꯔꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯣꯔꯠꯇꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯅꯤ ꯑꯦꯛ ꯑꯣꯐ ꯚꯥꯏꯂꯦꯟꯁ ꯇꯧꯔꯛꯄꯗ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯐꯪꯒꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯁꯦ ꯀꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯩꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯄꯩꯁా ꯈꯔ ꯁ꯭ꯄꯦꯟ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯐꯨꯒꯅꯤ ꯂꯤꯂꯤꯒꯤ ꯃꯄꯥꯗꯤ ꯑꯦꯗꯚꯣꯀꯦꯠ ꯔꯥꯖꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯟꯊꯣꯛꯅꯕ ꯋꯥ ꯇꯥꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯄ ꯉꯝꯅꯕ ꯀꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯟꯅꯕ ꯍꯣꯠꯅꯩ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯗꯨ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯂꯤꯂꯤ ꯄꯥꯈꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯦꯔꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯎꯏ ꯇꯤꯆ ꯗꯦꯝ ꯑ ꯂꯦꯁꯟ ꯃꯦꯔꯤꯒꯤ ꯑꯣꯔꯗꯔꯗꯨ ꯇꯥꯕꯗ ꯂꯤꯂꯤꯅ ꯕꯕꯥ ꯑꯪꯀꯜ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕ ꯉꯝꯃꯣꯏꯌꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯌꯨ ꯃꯦꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧ ꯑꯍꯜꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯣ ꯅꯪꯅ ꯀꯃꯥꯟ ꯇꯧꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯂꯤꯂꯤꯅ ꯃꯦꯔꯤ ꯑꯩꯅ ꯋꯥꯁꯛꯂꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯆꯠꯍꯟꯈ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯅꯤꯡꯕ ꯐꯨ ꯑꯩ ꯈꯨꯠ ꯐꯥꯎꯕ ꯊꯥꯡꯒꯠꯂꯣꯏꯌꯦ ꯃꯦꯔꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯃꯈꯥꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗꯨ ꯈꯔ ꯊꯥꯡꯒꯠꯂꯒ ꯃꯦꯔꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯨꯕꯥꯛꯇꯨ ꯃꯄꯥ ꯈꯪꯅ ꯆꯨꯝꯅ ꯊꯥꯕꯅꯤ ꯂꯤꯂꯤꯒꯤ ꯃꯃꯤꯠ ꯅꯥꯀꯟ ꯑꯃꯗꯤ ꯎꯔꯤ ꯍꯥꯏꯕꯇꯅꯤ ꯇꯟꯖꯥꯁꯤ ꯌꯧꯔ ꯐꯥꯎꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯞꯁꯟ ꯑꯃꯨꯛ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯂꯣꯏꯗꯦ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯤ ꯂꯤꯂꯤꯗꯤ ꯑꯀꯟꯕ ꯆꯩꯅꯥ ꯑꯗꯨ ꯐꯪꯂ ꯐꯥꯎꯕ
ꯉꯥꯛꯄꯤꯌꯨ, ꯀꯟꯕꯤꯌꯨ, ꯂꯥꯟꯖꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯦ꯫ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯆꯜꯂꯕꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯩꯉꯣꯟꯗ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯂꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯑꯣꯜꯂꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯪꯀꯜꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯦ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯐꯨꯔꯕꯗꯤ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯃꯥꯔꯠ ꯑꯣꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯐꯨꯅꯤꯡꯕ ꯐꯨꯕꯗ ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯋꯥꯍꯩ ꯈꯛꯇꯅ ꯆꯩꯕ ꯄꯦꯟꯗꯕ ꯃꯇꯥꯡ ꯈꯨꯗꯤꯡ ꯂꯤꯂꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯂꯣꯒꯥꯟꯕꯨ ꯑꯩꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯕꯦꯜꯗ ꯂꯧꯊꯣꯛꯀꯅꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯁꯨ ꯇꯧꯔꯛꯂꯕ ꯅꯪ ꯍꯤꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ꯫ ꯂꯤꯂꯤꯕꯨ ꯐꯨꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯍꯧꯒꯠꯅꯕ ꯀꯟꯅ ꯃꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯗꯨꯅ ꯊꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯦꯔꯤ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯁꯨ ꯌꯥꯎꯏ꯫ ꯂꯤꯂꯤꯅ, ꯃꯦꯔꯤ, ꯃꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯅꯪꯅ ꯑꯇꯣꯞꯄꯗ ꯁꯥꯎꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ? ꯅꯪꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯌꯥꯗꯕꯅꯤꯅ ꯑꯇꯩꯁꯤꯗ ꯑꯣꯏꯅ ꯍꯪꯕ ꯇꯥꯕꯅꯤ꯫ ꯂꯣꯒꯥꯟꯒꯤ ꯄꯦꯔꯦꯟꯁꯅ ꯍꯔꯥꯎꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯤꯂꯤꯅ ꯎꯏ꯫ ꯃꯦꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯌꯦꯡꯅꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯏ꯫ ꯃꯦꯔꯤꯅ, ꯑꯩꯒꯤ ꯄ꯭ꯔꯦꯒꯅꯦꯟꯗꯨ ꯁꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯃꯔꯝꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ, ꯈꯪꯉꯕ꯭ꯔꯥ? ꯏꯕꯦꯆꯥꯗꯨ ꯈꯖꯤꯛꯇꯪ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ꯫ ꯏꯃꯧꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇ ꯅꯠꯇꯦ, ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯆꯥꯎꯏ꯫ ꯃꯦꯔꯤꯅ, ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗꯣ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤꯕ ꯈꯣꯟꯗꯥꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯣꯒꯥꯟꯕꯨ ꯌꯨꯝꯗ ꯂꯧꯅꯕ ꯑꯩꯅ ꯏꯟꯁꯤꯟꯕꯅꯦ꯫ ꯉꯥꯡꯕ ꯂꯣꯏꯕꯒ ꯂꯤꯂꯤꯗ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯂꯤꯂꯤꯒꯤ ꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯂꯩꯊꯠꯂꯤ꯫ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯗꯪ ꯆꯣꯟꯊꯔꯝꯕꯗ ꯂꯤꯂꯤꯒꯤ ꯃꯈꯨꯠ ꯁꯣꯏꯗꯅ ꯇꯦꯛꯂꯝꯒꯅꯤ꯫ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯃꯦꯔꯤ ꯑꯉꯛꯄ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯤꯂꯤꯁꯨ ꯎꯔꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯅ ꯃꯦꯔꯤꯒꯤ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯨ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯦꯔꯤꯕꯨꯁꯨ ꯍꯦꯟꯀꯞ ꯇꯧꯁꯤꯜꯂꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯦ꯫ ꯅꯈꯣꯏꯒꯤ ꯁꯔꯨꯛ ꯐꯪꯗꯕꯒꯤ ꯑꯩꯕꯨ ꯐꯥꯔꯤꯔꯥ? ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗ꯭ꯔꯒ ꯅꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯗ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧ꯫ ꯄꯨꯂꯤꯁꯃꯦꯟꯁꯤꯡꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯔꯥꯖꯨꯅ ꯇꯥꯛꯂꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯦꯔꯤꯁꯨ ꯈꯪꯖꯔꯛꯏ꯫ ꯂꯤꯂꯤ, ꯃꯁꯤ ꯅꯪꯅ ꯁꯤꯟꯕ ꯊꯧꯁꯤꯜꯂꯥ? ꯃꯥꯅꯦ꯫ ꯂꯣꯒꯥꯟꯒꯤ ꯄꯦꯔꯦꯟꯁꯇꯤ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯡꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯦꯔꯤꯗꯤ ꯂꯤꯂꯤꯗ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯕ ꯂꯦꯞꯂꯝꯗꯦ꯫ ꯕꯤꯠꯆ! ꯉꯁꯥꯏꯅ ꯍꯥꯠꯂꯝꯂꯕꯗꯤ ꯑꯩ ꯄꯦꯟꯒꯗꯕꯅꯤ꯫ ꯔꯥꯖꯨꯅ, ꯂꯤꯂꯤ, ꯅꯈꯣꯏ ꯍꯟꯈ꯭ꯔꯣ, ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯇꯧꯍꯧꯔꯒꯦ꯫ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯃꯅ, ꯂꯤꯂꯤ, ꯌꯣꯔ ꯑꯥꯏꯗꯤꯌꯥ ꯏꯁ ꯅꯣꯠ ꯕꯦꯗ꯫ ꯃꯃꯥꯡꯗ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯗ ꯂꯤꯂꯤꯗ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯂꯩꯈꯤꯗꯕꯅ ꯑꯃꯁꯨꯡ ꯇꯣꯝꯊꯤꯟꯕꯨ ꯆꯦꯟꯅꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯦꯔꯤꯒꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛ ꯄꯥꯟꯕ ꯐꯥꯎꯕ ꯌꯥꯔꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯒꯥꯔꯤ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯄꯨꯈꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯥꯒꯤ ꯈꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯀꯥꯔ ꯑꯃꯗꯒꯤ ꯑꯣꯂꯤꯚꯔ ꯀꯨꯝꯊꯔꯛꯄꯗꯨ ꯎꯏ꯫ ꯑꯣꯂꯤꯚꯔꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗ ꯃꯅꯨꯡꯗ ꯇꯣꯝꯊꯤꯟ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯇꯣꯝꯊꯤꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯤꯂꯤꯒꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯂꯤꯂꯤꯅ, ꯇꯣꯝꯊꯤꯟ꯫ ꯇꯣꯝꯊꯤꯟꯁꯨ ꯂꯤꯂꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ, ꯑꯩꯅ ꯑꯣꯂꯤꯚꯔꯗ ꯅꯪꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯈꯤꯕꯅꯦ꯫
ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ. ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ. ꯂꯤꯂꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯅ ꯅꯍꯥꯟ ꯀꯣꯔꯠ ꯁꯦꯁꯟꯒꯤ ꯃꯇꯝ ꯍꯪꯂꯤꯕꯗꯣ ꯃꯦꯔꯤꯅ ꯐꯠꯇꯕ ꯑꯃ ꯊꯣꯛꯍꯟꯗꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯂꯤꯂꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅꯗꯤ ꯍꯪꯅꯤꯡꯕꯅꯤ. ꯇꯣꯝꯊꯤꯟꯅ "You are brave and resourceful." ꯂꯤꯂꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ. ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯃꯔꯝ ꯂꯩꯇꯅ ꯏꯀꯥꯏꯔꯞ ꯇꯧꯏ. ꯂꯤꯂꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯑꯪꯀꯜ ꯔꯥꯖꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯤꯂꯤꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯏ. ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯅ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯒ ꯂꯩ. ꯇꯣꯝꯊꯤꯟ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ. ꯂꯤꯂꯤꯒꯤ ꯃꯃꯥꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯏ. "ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ?" ꯂꯤꯂꯤꯅ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯇꯣꯝꯊꯤꯟꯅ "Hello, Auntie. I am Lily's colleague." ꯅꯨꯄꯥꯗꯨ ꯑꯆꯝꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯌꯦꯡꯕꯗꯇ ꯈꯪꯕ ꯉꯝꯃꯤ. "Hello." ꯇꯣꯝꯊꯤꯟꯅ "ꯑꯩ ꯂꯤꯂꯤꯒ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕ ꯄꯥꯝꯃꯦꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯄꯅꯦ. ꯃꯐꯝꯁꯤꯗ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ." ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯀꯨꯞꯇꯨꯗꯗꯤ ꯂꯤꯂꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ. ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯀꯔꯤ ꯀꯔꯤ ꯁꯣꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯊꯕꯛꯇꯨ ꯑꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯒꯤ ꯂꯤꯂꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯏ. "ꯕꯦꯃꯥ, ꯆꯠꯂꯨꯔꯣ. ꯑꯩꯗꯤ ꯅꯪ ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒꯦ." ꯇꯣꯝꯊꯤꯟ ꯑꯥꯊ꯭ꯔ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯂꯤꯂꯤꯗ ꯌꯦꯡꯏ. ꯂꯤꯂꯤꯗꯤ ꯀꯤꯒꯨꯝ ꯍꯪꯒꯣꯏꯒꯨꯝ ꯇꯣꯝꯊꯤꯟꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯃꯤ. ꯇꯣꯝꯊꯤꯟꯅ "ꯏꯁꯥꯕꯦꯂꯥꯒꯤ ꯐꯦꯃꯤꯂꯤꯗꯣ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯑꯦꯖꯦꯟ ꯑꯣꯏꯕ ꯈꯛꯅꯤ. ꯑꯍꯦꯟꯕ ꯄꯋꯥꯔ ꯀꯩꯁꯨ ꯂꯩꯇꯕꯅꯤ. ꯅꯪꯅ ꯃꯥꯕꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ." ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯀꯔꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯤꯂꯤꯅ ꯈꯪꯏ. ꯃꯃꯥꯡꯗ ꯏꯁꯥꯕꯦꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯤꯂꯤꯅ ꯇꯞꯅ ꯉꯥꯡꯈꯤꯕ ꯑꯗꯨꯅ ꯀꯤꯔꯝꯒꯅꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕꯅꯤ. "ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ." "ꯅꯠꯇꯤꯌꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯌꯥꯝ ꯀꯤꯔꯤꯁꯦ?" ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯣꯂꯤꯚꯔꯁꯨ ꯂꯤꯂꯤꯗ ꯑꯣꯟꯊꯣꯔꯛꯇꯨꯅ "ꯁꯤꯁꯇꯔ ꯂꯤꯂꯤꯅ ꯃꯇꯦꯡ ꯂꯩꯔꯛꯄꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯥꯎꯕꯤꯒꯅꯨ." "ꯌꯥꯅꯤꯗ. ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅꯤꯅ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯊꯦꯡꯅꯒꯦ." ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡꯁꯤꯡꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯂꯤꯂꯤꯗ ꯃꯨꯟꯅ ꯌꯦꯡꯏ. ꯋꯥꯈꯜ ꯂꯩꯕꯤ ꯂꯤꯂꯤꯅꯤ ಮಿಡಿಯಂಗೆ ಆರ್ಥ ꯌꯥꯝꯅ ꯈꯪꯉꯤ. ꯑꯩꯅ ꯅꯪꯕꯨ ꯗꯤꯅꯔꯒꯤ ꯏꯟꯚꯥꯏꯠ ꯇꯧꯒꯦ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ. ꯌꯥꯔꯗꯤ ꯉꯁꯤ ꯑꯣꯏꯅ ꯑꯩꯅ ꯑꯉꯝꯕ ꯇ꯭ꯔꯤꯠ ꯇꯧꯖꯒꯦ. ꯇꯣꯝꯊꯤꯟꯗꯤ ꯂꯤꯂꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯎꯠꯊꯣꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯩ. ꯂꯤꯂꯤꯅ "ꯑꯗꯨꯗꯤ ꯀꯥꯏꯗ ꯑꯣꯏꯅ ꯆꯥꯁꯤꯒꯦ? ꯃꯐꯝꯁꯦ ꯑꯩꯅ ꯑꯣꯏꯅ ꯆꯨꯁ ꯇꯧ ꯍꯥꯏꯕ꯭ꯔꯥ?" "Of course, you are my great benefactor." ꯈꯪꯍꯧꯗꯅ ꯂꯤꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯇꯨꯅ "ꯃꯤ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯀꯧꯒꯦ. ꯅꯪ ꯃꯥꯏꯟ ꯇꯧꯒꯗ꯭ꯔꯥ?" ꯂꯥꯁ ꯇꯥꯏꯝꯗ ꯏꯁꯥꯕꯦꯂꯥꯒ ꯊꯦꯡꯅꯈꯤꯕꯗ ꯇꯣꯝꯊꯤꯟꯅ ꯗꯤꯅꯔ ꯏꯟꯚꯤꯇꯦꯁꯟ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯁꯨ ꯀꯧꯔꯛꯎ ꯍꯥꯏꯔꯝꯕꯅꯤ. ꯇꯣꯝꯊꯤꯟ ꯂꯤꯂꯤꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ "ꯅꯣ, ꯀꯅꯥꯝꯇ ꯀꯧꯔꯛꯀꯅꯨ." ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯇꯣꯝꯊꯤꯟꯅ ꯁꯦꯂꯦꯛ ꯇꯧꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯐꯨꯜ ꯒꯥꯔꯗꯦꯟꯗꯅꯤ. ꯃꯍꯥꯛꯀ ꯏꯁꯥꯕꯦꯂꯥꯒ ꯇꯣꯏꯅ ꯎꯅꯕ ꯃꯐꯝꯅꯤ. ꯃꯐꯝꯗꯨ ꯒꯥꯔꯗꯦꯟ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯂꯩꯔꯤꯕꯗꯨ ꯂꯩꯀꯣꯜ ꯈꯛꯇ ꯅꯠꯇꯦ, ꯃꯅꯨꯡꯗ ꯄꯥꯔꯛ, ꯍꯣꯇꯦꯜ, ꯁ꯭ꯇꯣꯔꯅꯆꯤꯡꯕ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯂꯩꯔꯤꯕ ꯁ꯭ꯇꯣꯔ ꯃꯌꯥꯝꯗꯨ ꯏꯁꯥꯕꯦꯂꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯂꯤꯂꯤꯅ ꯇꯥꯈꯤ. ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯕꯦꯂꯥ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯂꯤꯂꯤ ꯄꯥꯈꯠꯂꯝꯃꯤ. ꯈꯜꯂꯨꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ. ꯏꯁꯥꯕꯦꯂꯥ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯁꯥꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯔꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯑꯦꯛꯇ꯭ꯔꯦꯁ ꯉꯥꯛꯇꯅꯤ. ꯏꯁꯥꯕꯦꯂꯥꯅ ꯃꯌꯥꯏ ꯏꯊꯪ ꯊꯪꯅ ꯆꯠꯄꯗꯨ ꯎꯕꯗ ꯒ꯭ꯔꯨꯞꯇꯨꯒꯤ ꯂꯤꯗꯔꯗꯨ ꯃꯍꯥꯛꯅ ꯑꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯇꯣꯝꯊꯤꯟꯒ ꯂꯤꯂꯤꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯔꯒ ꯆꯠꯂꯝꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ. ꯏꯁꯥꯕꯦꯂꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯂꯛꯇꯨꯅ
Tomthin, nangdi mafamsida lakani haiba aingonda hana haraktriba kaigino. Tomthin nadi mahakpo ignore tawrami, karisu haidana thaidok chatki. Lily su nupa adugi matung inaduna second floor da laiba private room amada changlai. Isabella na nakchektagi sauna yenghobadu Lily su khangdaba nate. Yengba aduna pelaktra male Isabella su makhoigi matung inarai. Private room aduda mahak su changlaktuna, Lily, nang thokro. Ai Tomthinga warimda sanage. Isabella gi hostile oiba mataudu Lily khangbana thaidok thokhinaba tawi. Tomthinna mahakpu chatkinu haina makhut thangkatuna lambi haifet thali. Hojik business ki maramda wari sanabagi mutlaite ingonda. Ai mapam asida karigumba khara chage haiduna lakpani. Aduna kanagumba matana yelaktanaba hairi. Makhoi anidu wa ngangnadana ngaihak yengduna lei. Tomthinna khongpham hongdana leibadu uraga Isabella na Lily da warning ama pibagi mawongda mamit khana yenglamlaga thoki. Makhoi ani room dugi manungda leiba dining table bu koishiliba chair da phamduna leiri. Waitress ama kaushinduna Lily na delicious food kaya order tawrami. Tomthinna desk da makhut tapna thaduna, nang saurira? Saudida. Tomthinna nofet tamak tawbadu uraga Lily na, ado nang masimadi promise taw matungda aibu kholai wina sijinaroi haina. Tomthinna, why you're so smart? Smart oibagi nati asengbado haibani. Ai santi wina leibado yam pame. Makhoi ani charingi marakta michanaba kaya su yawi. Lily na fagi oi kari oi. Kaigino nangna Isabella da hainadabai mata oliba. Natraga nange topa leibagira. Tomthinna, laiteda. I think you're so suitable for me. Manung hutna yengluradi Lily su harauba penthokpadi fauribani. Adubu sakphamdadi karisu khandaba sai. Tomthinga nungsinarabadi Isabella khakta natana mahaki yeknaba masing yamlakani haibusu khangi. Tomthinna, hojikti nang kaisu khalurno. Makhatana nangonda kana amatana athingba piraklaroi. Lily di Isabella na yenglamba mityeng amasung singnaba amaga loinana nganglambadu ningsingduna leiri. Karigumba mafam amada hekta Isabella na Lily bu wari sanabagi ngairamlabadi mahakpu ignore tawba ngamloi. Mipum khudingmakna mahak ubada famous oirabani haina fajana welcome tongnaribani. Mahakna nang thirakani haina khangano. Aina adugumba tanja amuk hana lakhaloi. Adu matangdi nangna yanaba taw. Yengo, aigi maida kariba humang marik mayamse. Tomthinna Lily gi maithongda manung mapan pulap urabagum munna yengi. Machinbal kitang sepkatlaga. Nangonda thokliba humang adudi aina maram oiraga tarakpa nati. Nangi ex-boyfriend gi girlfriend na tahanbane. Wakal khajiktang khanjalubada Tomthinna hairibadu chummi khanglakpadagi Lily khumpham khangde. Makhoi chaba loiraga kadu thadoktuna thoraklami. Makhoina downstairs da kumtharakpada Isabella mamanabi stars kayaga loinana noklaga maya khigatuna makhagi achauba hall da leirami. Lily amadi Tomthinna kumtharakpa ubada noklambadu chap leptuna makhoi anida loina mityeng thamlai. Lily di makhoida hanna yengludre ichumchumna mamangda yengduna Tomthingi matungda tumina inari. Makhoi mayamdugi manakta fauraga chatpada nupi amana sugatlaga Lily da yengdrabasu Lily tanaba hairai. Mi khara lei saida. Masana chaba ngamloidaba chewing-gum mayada mayam umsinkiba. Kaidoragani haibado idea am yengningli. Nganglibadu taraduna kanano haina Lily su yengthorai. Popular actress ama oirami. Nakanda laiba actor amana amu actress aduda onsenduna khumi. Adudi mahaki sexual ability ni oirumgani ye.